ꯃꯌꯥꯝ ꯈꯨꯔꯨꯝꯕꯤꯔꯤ ꯇꯣꯡꯖꯪꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯃꯅꯨꯡꯗꯒꯤ ꯊꯧꯔꯝꯗ ꯀꯦꯇ꯭ꯔꯃꯤꯌꯝ ꯄ꯭ꯔꯦꯝꯆꯥꯟꯗ ꯃꯌꯥꯝ ꯇꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯈꯟꯅꯒꯗꯧꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯤꯁꯨꯕ ꯁ꯭ꯇꯦꯠ ꯑꯣꯏꯅ BFR ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ 1873 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38ꯗ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯄ ꯃꯇꯨꯡꯗ ꯖꯅꯋꯥꯔꯤꯒꯤ 1ꯗꯒꯤ ꯆꯠꯅꯕ ꯍꯧꯈ꯭ꯔꯕ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕ ꯃꯇꯝꯗ ꯄꯔꯃꯤꯠ ꯄꯤꯕꯒꯤ ꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯑꯍꯣꯕ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯃꯌꯥꯝ ꯊꯦꯡꯅꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯧ ꯅꯧꯅ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯔꯃꯤꯠ ꯄꯥꯏꯍꯜꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯨꯡ ꯍꯟꯅ ꯈꯟꯅꯅꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯍꯦꯛ ꯌꯦꯠꯇ ꯐꯝꯕꯤꯔꯤꯕ ꯑꯁꯤ ꯔꯤꯇꯥꯌꯔꯗ ꯁꯦꯅꯤꯌꯔ SP ꯑꯣꯖꯥ P ꯁꯣꯅꯥꯃꯅꯤꯅꯤ ꯑꯣꯖꯥ ꯌꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯅ ꯐ꯭ꯔꯤ ꯄ꯭ꯔꯦꯁ ꯁ꯭ꯀꯨꯜ ꯑꯣꯐ ꯖꯔꯅꯦꯂꯤꯖꯝꯒꯤ ꯗꯦꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ R.K. ꯕꯣꯕꯤꯆꯥꯟꯅꯤ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯄꯤꯔꯣꯏꯗꯕꯅꯤ ꯃꯈꯣꯏ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯕꯗ ꯃꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯄꯔꯃꯤꯠ ꯄꯤꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯂꯛꯈꯤꯕ ꯑꯦꯗꯚꯣꯀꯦꯠ A. ꯁꯨꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅꯤ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯑꯍꯥꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯂꯥꯛꯆꯒꯦ ꯑꯣꯖꯥꯅ ꯉꯔꯥꯡꯁꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ 1819ꯒꯤ ꯃꯇꯝꯗꯒꯤꯅ 1826ꯀꯤ ꯑꯩꯈꯣꯏꯒꯤ 7 years devastation ꯍꯥꯏꯗꯅ ꯆꯍꯤ 3 ꯈꯨꯟꯗꯥꯛꯄꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯥꯔꯖꯦꯠ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯑꯃ ꯂꯥꯟ ꯆꯦꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯀꯁꯥꯔ ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯆꯠꯈꯤꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯄꯔꯃꯤꯠ ꯂꯧꯕꯁꯤ ꯂꯧꯔꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯄꯨꯈꯠꯂꯛꯄ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕꯗ ꯇꯦꯟꯇꯪꯅ ꯊꯝꯕꯤꯌꯨ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ guidelines section 3 sida palise any person who is not indigenous persons or state of Manipur or permanent residents of the state of Manipur and entering the state shall obtain a permit to enter the state called inner line permit mokhoisibu inner line permit pigadam hai aduda palise indigenous question lai indigenous haiba question se hoi law ne fasan definition se me explain to biramdre ya koi gadget sida do indigenous artha lagisa birth or origin in a place or region haibneba haibadi mafam aduda pokpa amasung horkpa haibne birth siga laise aduga ayhangna mu supreme court case ama thengajagre aduda haisana indigenous people of organization versus union of India supreme court haisana akhoi indigenous haiba sigama defense period arthadi elomi sebu indigenous chingi ana hairamni sida adu maramaduna ayhangna haijaningbadi sida chahi tare khunda kura sakhi ba je khoi gi elomi mayam se achi indigenous chingi adu mangna pokpa macha machu singse loine indigenous manung da chali se ni ayhangna haijaning maramaduna mukhoina lakpada akhoi gi jibam gi gate amasung ngau gate ta tax na chingba permit ka pham thokte sina yang hajing thamjani sina okay haibadi matamduda manipur gi yelhomi oi moina chatkibana maram mutani akoi moi macha masu ada lehu muktani maram maduna mokoi pibam tu hanjalakpani mafam mayimda hanjanjarakpani ningthogi macha masu mayam amu hanjalakpani lawpham thoi aduna mogi tax pu chukri pibam thokte sina okay haibadi akhoi manipur sidagi haukiba manipur da pokiba aduga matam aduda lan chenbada yaukhiba ningthogi macha masu sing amni tongan ba akhoi yumnak ꯂꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯄꯥꯔꯃꯤꯠ ꯑꯁꯤ ꯆꯠꯅꯐꯝ ꯊꯣꯛꯇꯦ ꯂꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯕꯣꯕꯤꯆꯥꯟ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤ ꯃꯌꯥꯝꯅ ILP ꯁꯤꯁꯇꯦꯝꯁꯤ ꯃꯁꯤ ꯂꯨꯞꯍꯣꯜꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯨꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯁꯨ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯟ ꯂꯣꯀꯦꯜꯅꯤ ꯅꯟ ꯏꯟꯗꯤꯖꯤꯅꯁꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯇ꯭ꯔꯤꯠ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯄꯔꯃꯤꯠꯁꯦ ꯄꯤꯕꯒꯤ ꯃꯊꯧ ꯏꯇꯥꯃꯛ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯖꯥꯒꯤ ꯃꯣꯠ ꯊꯝꯕꯤꯌꯨ ꯄ꯭ꯔꯦꯝꯆꯥꯟ ꯁꯨꯔꯦꯟꯗ꯭ꯔꯅꯁꯨ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯇꯁꯦꯡꯅ
ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟꯁꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗꯁꯨ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯃꯥꯒꯤ ꯑꯦꯛꯁꯇꯦꯟ ꯇꯧꯔꯤꯕ ꯄꯣꯠꯁꯤꯒꯤ ꯔꯤꯌꯦꯜ ꯑꯣꯕꯖꯦꯛꯇꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ 1980 ꯑꯗꯨꯋꯥꯏꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯏꯍꯧꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯑꯣꯕꯖꯦꯛꯇꯤꯕꯁꯨ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯅꯕꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟꯒꯤ ꯃꯈꯥꯗ ꯆꯠꯅꯍꯜꯂꯛꯏꯕ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯤ ꯃꯁꯤꯒꯤ ꯑꯃꯥꯡ ꯑꯇꯣꯡꯒꯤ ꯄꯣꯠꯁꯤꯡꯁꯤ ꯑꯗꯨꯒ ꯃꯁꯤ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯑꯣꯏꯗꯕꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯕꯇꯨꯗꯒꯤ ꯌꯦꯡꯒꯗꯕꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯄꯤꯔꯤꯕ ꯊꯕꯛꯁꯤꯅ ꯁꯤꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯆꯠꯅ ꯄꯊꯥꯞ ꯑꯃ ꯇꯧꯔꯀꯥꯟꯗ ꯇꯧꯔꯤꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯄꯥꯡꯉꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯊꯣꯛꯂꯛꯏꯕꯁꯤꯒꯤ ꯋꯥꯔꯨ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯏꯕꯗꯨꯒꯤ ꯃꯔꯨꯕꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯔꯅꯦꯠ ꯑꯦꯗꯚꯣꯀꯦꯠꯅꯁꯨ ꯊꯝꯈ꯭ರೆ ꯉꯁꯥꯏ ꯁꯦꯝꯃꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯏꯕ ꯔꯤꯒꯨꯂꯦꯁꯟꯁ ꯃꯥꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ 31 ꯗꯤꯁꯦꯝꯕꯔꯗ ꯊꯣꯛꯄ ꯏꯠꯁꯦꯜꯐꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯗꯤꯖꯦꯅꯁ ꯄꯥꯔꯁꯟꯁ ꯅꯠꯇꯕꯉꯩꯗꯨ ꯑꯃꯗꯤ ꯄꯥꯔꯃꯤꯅꯦꯟ ꯔꯦꯁꯤꯗꯦꯟ ꯅꯠꯇꯕꯉꯩꯁꯤꯡꯁꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯩꯁꯤꯗ ꯊꯣꯛꯂꯛꯏꯁꯤ ꯀꯩꯗꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯖꯦꯅꯁ ꯄꯥꯔꯁꯟꯁꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯃ ꯁꯤꯒꯤ ꯗꯤꯐꯤꯅꯤꯁꯟ ꯄꯤꯔꯝꯗꯕꯁꯤꯅ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯚꯦꯛ ꯑꯣꯏꯅ ꯊꯝꯕꯒꯤ ꯄꯣꯠꯁꯤꯅ ꯑꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯔꯤꯒꯨꯂꯦꯁꯟꯁꯤꯗ ꯏꯟꯗꯤꯖꯦꯅꯁ ꯄꯥꯔꯁꯟꯁꯤ ꯗꯤꯐꯥꯏꯟ ꯇꯧꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄꯔꯁꯄꯦꯛꯇꯤꯕꯇꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯖꯦꯅꯁ ꯄꯥꯔꯁꯟꯁꯤ ꯍꯟꯅꯔꯛꯑꯅꯦꯕ ꯍꯟꯅꯔꯛꯄꯗꯨꯗ ꯉꯁꯥꯏ ꯂꯥꯔꯅꯦꯠ ꯑꯦꯗꯚꯣꯀꯦꯠꯅꯕꯨꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯒꯤ ꯔꯨꯂꯤꯡ ꯑꯃ ꯔꯤꯐꯔ ꯇꯧꯔꯤ ꯑꯃ ꯇꯧꯔꯤ ꯑꯗꯨꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯖꯦꯅꯁ ꯄꯤꯄꯜꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯨꯑꯦꯟꯒꯤ ꯑꯃꯨꯛ ꯗꯤꯀ꯭ꯂꯦꯌꯔ ꯌꯨꯑꯦꯟꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯗꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛ ꯇꯥꯔꯒꯗꯤ ꯀꯅꯥꯅꯣ ꯑꯗꯣ तसेंबदी इंडिजिनस पर्सन से मागी टेरिटरी कन्फाइन तौगदबनेब अदुगा सिदा लेरंबगे हौरकपमी ओरगजु माना अतोपद चखरकांददी मदो इंडिजिनस ओइगिगद्रा ओइरोइद्रा हाइबकी क्वेश्चन अमा अदुम लैनेब सिगी एनबा मा दैनी अदुगा अमुकसे इंडिजिनस पर्सन नि मखोइजे सिदागी हौगिबा मीनी हाइदना अइखोइना पास लहलरोइदबनी ना हाइबा तारे ना खलजी खुदमोइना अदुइ मतमदुदा अमुक ngасꯥꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ itself ꯁꯤꯗꯩꯗ all permanent resident ꯅꯠꯇꯕ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯃꯥ permanent resident ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯗꯨꯝ ꯊꯤꯡꯒꯦꯗꯤ ꯌꯥꯏꯑꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯞ ꯆꯥꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯍꯧꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯄꯤꯒꯅꯤ ꯍꯥꯏꯔꯅ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯤ ꯗꯥꯏꯁꯄꯣꯔꯥꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯃꯃꯥꯡꯉꯩ ꯅꯠꯇ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯌꯥꯝ ꯑꯃ ꯁꯦꯇꯜ ꯇꯧꯔꯤꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯏꯕ ꯃꯤꯗꯨ ꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯧꯈꯤꯕ ꯃꯩꯇꯩꯅꯤ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯟꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯁ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯥ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯗꯨꯝ ꯌꯥꯔꯔꯣꯏ ꯚꯤꯖꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯕꯨ ꯄꯨꯈꯠꯂꯛꯏꯕ ꯄꯣꯠꯁꯤ ꯑꯁꯥꯝꯗ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝꯕ ꯑꯗꯨꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯄꯣꯠꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ ꯁꯦ ꯀꯨꯀꯤ ꯍꯥꯏꯔꯁꯤ ꯀꯨꯀꯤꯁꯤ ꯇ꯭ꯔꯥꯟꯁ ꯑꯇꯣꯞꯄ ꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯥꯔꯤ ꯑꯁꯥꯝꯗ ꯇꯥꯔꯤ ꯃꯤꯖꯣꯔꯥꯝꯗ ꯇꯥꯔꯤ ꯑꯗꯒꯤ ꯁꯦ ꯕꯔꯃꯥꯗ ꯇꯥꯔꯤ ꯀꯨꯀꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯐ꯭ꯔꯤ ꯊꯥꯒꯗ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯤ ꯍꯣꯜ ꯊꯣꯛꯂꯛꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯗ ꯗꯤꯐꯥꯏꯟ ꯇꯧꯗ꯭ꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯥꯔꯁꯟꯁꯦ ꯃꯈꯣꯏꯅ ꯎꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯥꯔꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯦꯞꯄ ꯑꯃ ꯆꯪꯉꯤꯑꯕ ꯑꯗꯒꯤ ꯄꯥꯔꯃꯤꯅꯦꯟ ꯔꯦꯁꯤꯗꯦꯟꯠꯀꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯕ ꯃꯤꯁꯦ ꯄꯥꯔꯃꯤꯅꯦꯟ ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃꯁꯨ ꯆꯪꯉꯤꯑꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯌꯦꯠꯅꯕꯁꯤꯗꯤ ꯃꯊꯪ ꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯕु ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯜꯋꯦꯖ ꯌꯦꯡꯒꯗꯣꯏꯗꯤ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯄꯨꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯤꯄꯨꯔꯤꯗ ꯊꯣꯛꯏꯕ ꯃꯔꯥꯏꯕꯛꯁꯦ ꯊꯣꯛꯇꯅꯅꯕꯒꯤ ꯄꯣꯠꯇꯨꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗꯒꯦ ꯌꯥꯔꯣꯏꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯣꯝꯒꯤ ꯄꯣꯠꯇꯨꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯗꯒꯤ ꯌꯦꯡꯕ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯥꯔꯁꯟꯁ ꯑꯗꯨꯒ ꯄꯥꯔꯃꯤꯅꯦꯟ ꯔꯦꯁꯤꯗꯦꯟꯁꯀꯤ ꯄꯣꯠꯁꯤꯡꯁꯦ ꯆꯞ ꯆꯥꯕ ꯑꯃ ꯍꯥꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯧꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁꯅꯦꯅ ꯂꯧꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯌꯦꯡ ꯔꯤꯌꯦꯂꯤꯇꯤꯗ ꯄ꯭ꯔꯦꯛꯇꯤꯁꯇ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯟꯖꯔꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯀꯨꯀꯤꯒꯤ ꯀꯔꯤꯒꯤ ꯑꯇꯣꯞ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦꯕ ꯑꯗꯩ ꯄꯥꯡꯒꯜ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯔꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯁꯨ ꯀꯩꯅꯣꯅꯤ ꯑꯗꯒꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯨꯀꯤ ꯑꯩꯅ ꯀꯨꯀꯤꯗꯨ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯕ ꯋꯥꯅꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯇꯥꯡꯈꯨꯜꯗꯁꯨ ꯂꯩꯔꯤꯗꯅ ꯇꯥꯡꯈꯨꯜꯁꯦ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯑꯗꯒꯤꯁꯦ ꯏꯚꯟ ꯕꯔꯃꯥꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯣꯏꯗ ꯄꯥꯔꯠ ꯄꯤꯔꯣꯏꯗ꯭ꯔꯥ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯤꯁꯤꯡ ꯂꯥꯛꯍꯟꯅꯤꯡꯕꯗꯨꯅ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯊꯕꯛꯇ ꯃꯁꯤ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯊꯣꯛꯂꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨꯅ
ꯃꯗꯨꯗꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯔꯨꯜ ꯁꯦꯝꯕ ꯃꯇꯝꯗ ꯑꯗꯨꯅꯅꯤ ꯇꯍꯥꯅ ꯔꯨꯜꯁꯦ ꯁꯦꯝꯅꯤꯡꯉꯦꯅ ꯍꯦꯛꯇ ꯁꯦꯝꯕ ꯌꯥꯗꯕ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯃꯨꯟꯅ ꯌꯦꯡꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯌꯥꯕ ꯄꯣꯠꯁꯤꯡꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯔꯨꯜ ꯁꯦꯝꯅꯕꯅꯦꯕ ꯑꯗꯨꯒ ꯚꯦꯛ ꯑꯣꯏꯅ ꯌꯥꯝ ꯊꯝꯃꯤꯉꯩ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗꯗꯤ ꯇꯧꯏꯀꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯩꯅꯕꯗ ꯑꯇꯣꯞꯄ ꯐꯤꯜ ꯅꯩꯅꯕꯗꯁꯨ ꯃꯤꯒꯤ ꯂꯝꯗꯅ ꯂꯣꯁꯤ ꯌꯥꯔꯤꯉꯩ ꯂꯥꯏꯍꯜꯂꯀꯥꯟꯗ ꯀ꯭ꯂꯤꯌꯔ ꯀꯠꯇ ꯄꯣꯠꯁꯤ ꯊꯝꯕꯅꯤ ꯏꯟꯗꯤꯌꯥꯗꯅ ꯚꯦꯛꯅꯦꯁꯤ ꯚꯦꯛ ꯑꯃ ꯊꯝꯃꯀꯥꯟꯗ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯗ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯄꯤꯅꯕ ꯍꯣꯠꯅꯕꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯊꯣꯛꯍꯟꯕꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯑꯗꯨꯒꯤ ꯁꯦꯝ ꯃꯔꯥꯏꯕꯛꯁꯦ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟꯁꯀꯤ ꯃꯈꯥꯗ ꯁꯦꯝꯃꯤꯕ ꯃꯅꯤꯄꯨꯔ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯒꯥꯏꯗꯂꯥꯏꯟꯁꯤꯗ ꯃꯗꯨ ꯊꯣꯛꯑꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯑꯃ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯠ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯃꯣꯠ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯇ ꯃꯅꯤꯄꯨꯔꯒꯤ ILPꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯒꯗꯒꯦ ꯀꯔꯝꯕ ꯆꯍꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯟꯗꯕ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯐꯝꯒꯤ ꯃꯆꯥꯛ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯁꯣꯅꯥꯃꯤ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ JCLPSꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯕꯦꯛꯕꯣꯟ ꯑꯩꯈꯣꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯅꯦꯇꯤꯚ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯗꯤꯐꯥꯏꯟ ꯇꯧꯔꯝꯗ꯭ꯔꯦ ꯄꯔꯃꯅꯦꯟ ꯔꯦꯁꯤꯗꯦꯟ ꯍꯥꯏꯕꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯜꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯗꯤ ꯂꯩꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯗꯤ ꯂꯩꯇꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯁꯨ ꯄꯥꯁ ꯄꯥꯏꯕ ꯄꯥꯏꯗꯕꯒꯤ ꯋꯥꯍꯪꯁꯤ ꯍꯪꯅꯔꯛꯄꯁꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯅꯤꯁꯤ ꯌꯥꯎꯗꯕꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯄꯒꯤ ꯃꯆꯥꯛ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯌꯦꯡꯕꯤꯌꯨ ILP ꯑꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ILP ꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯦꯁꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ 69 years ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯅꯤꯅ ꯌꯥꯝꯅ ꯇꯟꯖꯥꯗꯨꯒ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅꯣ 1947ꯒꯤꯗ ꯃꯣꯏꯅ ꯃꯁꯤ ꯄꯔꯃꯤꯠ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯅꯤꯔꯛ ꯆꯦ ꯊꯥꯕꯗꯒꯤ 1950ꯗ ꯍꯤꯃꯠ ꯁꯤꯡꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯆꯤꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯔꯝꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯇꯔꯤꯌꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯔꯃꯤꯠꯁꯦ ꯀꯛꯈꯤꯕꯅꯤ 69 yearsꯀꯤ ꯃꯇꯨꯡꯗ ILP ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯦ JCLPꯅ ꯇꯥꯜꯂꯝꯕ ꯃꯇꯝꯗꯗꯤ ꯄꯤꯔꯝꯗ꯭रे ꯀꯩꯁꯨꯒꯨꯝ ꯍꯥꯏꯗꯕ ꯇꯟꯖꯥꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯑꯃ ꯄꯤꯕꯗꯧꯅ ꯊꯣꯟꯕꯗꯧꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯗ ILP ꯄꯤꯁꯜꯂꯦ ꯐꯔꯦ ILPꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯑꯦꯅꯥꯂꯥꯏꯖ ꯇꯧꯁꯤ ꯏꯅꯔꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯖꯤꯛꯇꯪ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯗꯥꯏꯐꯥꯎ ꯀꯟꯕ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯏꯅꯔꯂꯥꯏꯟ ꯄꯔꯃꯤꯠꯁꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯃꯦꯘꯥꯂയ ꯂꯩꯔꯤ ꯏꯅꯔꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯍꯣꯜ ꯁ꯭ꯇꯦꯠꯁꯦ ꯃꯇꯝ ꯑꯃꯗ ꯑꯁꯥꯝꯒꯤ 18 ꯁ꯭ꯇꯦꯠ ꯂꯩꯔꯤ ꯃꯅꯨꯡꯗ ꯃꯦꯘꯥꯂꯌꯁꯦ ꯃꯗꯨ ꯑꯩꯈꯣꯏ ꯈꯥꯁꯤ ꯑꯖꯦꯟꯇꯥ ꯍꯤꯜ ꯀꯧꯏ ꯃꯈꯣꯏ ꯂꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ 6 ꯁꯦꯗ꯭ꯌꯨꯜꯗ ꯆꯜꯂꯦ ꯀꯝꯄ꯭ꯂꯤꯠ ꯃꯣꯏ ꯁꯦꯐ ꯒꯥꯔꯗ ꯂꯩꯔꯦ ꯏꯅꯔꯂꯥꯏꯟ ꯄꯔꯃꯤꯠ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯅ ꯃꯦꯘꯥꯂയ ꯒꯚꯔꯟꯃꯦꯟꯠ ꯃꯃꯥꯡꯒꯤꯗ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔ ꯐꯪꯂꯛꯄꯁꯦ ꯇꯥꯜꯂꯒꯦꯅ ꯑꯃꯨꯛ ꯇꯥꯟꯖꯔꯦ ꯑꯗꯨꯅ ILPꯁꯦ ꯄꯤꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯂꯝ ꯈꯖꯤꯛꯇꯪ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯦ MLR ꯑꯦꯛꯅ ꯑꯣꯔ ꯁꯦꯗ꯭ꯌꯨꯜ 6 ꯁꯦꯗ꯭ꯌꯨꯜꯗ ꯂꯩꯕ ꯆꯤꯡꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯃꯔꯥꯏꯕꯛ ꯐꯩ ꯂꯩꯁꯅꯨ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯍꯔꯥꯎꯏ we are more happy ꯑꯗꯨ ꯑꯩꯈꯣꯏꯁꯤꯒꯗꯤ ꯂꯣꯏꯅ ꯖꯥꯠ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯇꯥꯔꯤꯕ ꯉꯥꯛꯇꯅꯤ ꯁꯝꯅ ꯍꯥꯏꯔꯒ ꯆꯤꯡꯗ ꯅꯣꯡ ꯇꯥꯔꯒ ꯏꯁꯤꯡ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯇꯝꯁꯦ ꯚꯦꯂꯤꯗ ꯂꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯚꯔꯆꯨ ꯑꯣꯐ ꯀꯦꯄꯤꯇꯦꯜ ꯑꯣꯏꯕꯒ ꯀ꯭ꯂꯥꯏꯃꯦꯠ ꯂꯣꯏꯅ ꯐꯖꯕꯒ ꯂꯣꯟ ꯇꯤꯟꯅꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒ ꯄꯨꯟꯅ ꯂꯥꯛꯇꯅ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯑꯗꯨꯏ ꯃꯄꯥꯟꯗꯁꯨ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔꯁꯦ ꯂꯩꯅꯤꯡꯉꯤ ꯁꯦꯝ ꯊꯤꯡ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯄꯣꯠꯆꯥꯛ ꯊꯣꯛꯏꯕ ꯈꯣꯠꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯕ ꯊꯛꯄ ꯍꯥꯎꯕ ꯊꯕꯛ ꯂꯣꯏꯅ ꯂꯦꯕꯔ ꯌꯥꯝꯅ ꯐꯖꯅ ꯁꯤ ꯍꯣꯡꯅ ꯐꯪꯕ ꯈꯣꯠꯄ ꯃꯣꯏꯅ ꯌꯥꯕ ꯂꯣꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯁꯦ JCLPꯅ ꯍꯥꯏꯔꯛꯄꯗꯁꯨ ꯐꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯗꯚꯣꯀꯦꯠ ꯑꯩꯈꯣꯏ ꯁꯨꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯥꯍꯕꯅ ꯊꯥꯡꯒꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯕꯣꯕꯤꯆꯥꯟ ꯁꯥꯍꯕꯅ ꯊꯥꯡꯒꯠꯄꯤꯔꯛꯄ ꯑꯦꯟꯗꯣꯔꯁ ꯍꯣꯏ ꯃꯦꯔꯤꯠꯁ ꯗꯦꯃꯦꯔꯤꯠꯁ ꯂꯣꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕꯁꯦ ꯂꯣ ꯍꯥꯏꯕꯁꯦ ꯀꯔꯤꯕꯨ ꯀꯧꯒꯦ ꯍꯥꯏꯗ whether the law is it accepted by the people or not ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯅꯥꯒꯥꯂꯦꯟ ꯐꯥꯎꯔꯒ 39 ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯧꯖꯤꯛꯇꯤ NH2 ꯑꯃꯗꯤ ꯀꯣꯍꯤꯃꯥꯗꯒꯤ 39 ꯀꯧꯏ ꯃꯁꯤ ꯐꯥꯎꯕ ꯇꯟꯖꯥꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯄꯔꯃꯤꯠ ꯂꯧꯔꯒ ꯑꯩꯈꯣꯏ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ DC ꯑꯣꯐꯤꯁꯇꯒꯤ ꯂꯧꯔꯒ ꯂꯨꯄꯥ 5 ꯄꯤꯔꯒ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯁꯤꯇꯤꯖꯟꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯏꯅꯔꯂꯥꯏꯟ ꯄꯔꯃꯤꯠ ꯄꯤꯌꯣꯅ ꯍꯥꯏꯔꯝꯃꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯅ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯅ ꯅꯥꯒꯥꯂꯦꯟ
Naga Hills to Ensang area, Matam to Naga Hill, Nagaland Code, 63 Mamangta. But the Moi Commissioner, the request of the young National Highway Lifeline ni Manipur de la Manipuri Sing no permit system, what the no exam to view. Really good when exam to begin, thanks Nagaland government. Acha. Maduma law the delay the loan Janaba the loan is in grave. Aduni. Hojekuni Jingadurishe, inland permits say 1873, okay, you're close to the Eastern Bengal Frontier Act Lai Basinam. Nagaland Gumbada, Mizoram Gumbada, Arunachal Pradesh, Laibadi, Moidi Yam Nakani. Reason being, Moi the 371H lady, 371A lady, Asumani state, whom the di Moi culture, Moi custom, Moi tradition, Moi convention, Moi tradition, loina, plus more natural resources labeling, Lepakte, Toy Korba, Karigumum, my state government legislation passed over the central government, Karim to Putokuyataba, Lam Labijataba. Number one, the Equidi, Lam Laibise Jahandaba, only the indigenous people. Definition of indigenous people, I will say, defined to Viram Daba, Mayek Sing the Piviram Daba, other than a confusion, like I say. A saying view, Myanmar Laiba, foreigners Kayam Lai, a quick game, Tinopal young view, Chandi Legion view, a Jakudo, a Bobichan Samusata, a quick Haplong the Kayam lady, a quick North Kachar the Kayam lady, Kachar the lady, Nagaland the lady, Mizoram the lady, Mizoram the Shulai. Pare, a quinum. Mongoloid के शक और पूर्ण मुस्लिम माली और मणिपुरी माली मणिपुर माली ने लाखों पुण्य सब मतलब कोई हंगरे नागालैंड की बस ता मपान की मी नोमित खुद की नागालैंड की बस अनी लाई दिमापुर दिखे लाई कोहिमा दिखे लाई मपान की मी कयाम तोंग न लाई कदाई कोई मोई पास से चेक तो गया मोई इधर फॉरेनर्स को कयाम तोंग न लाई और नागालैंड की बस ने कहा फटे यारे है मोई खाम दने से चट पे जावी नौपदो खाम मुझे जावी मशीवो कदाई भोग चेक तो वी तो देश मशीव नंबर 1 Number 2 say example like airport taudio. Airport lai pun se amba koi mapanimi lakpo singje karamna central police organization ai air force kin ai army kin harga law ne chathok chasin law ne to kadai bhok movie check tawi tau de habi se kanam ta mase pura koi mess habi de khechiri dong na tan leire aduna ngasi koi gi chahi tred khuntak pada akoi laibak thidin akoi punamak ai samak ai asam da pokcha bani ai kasar da pokun lakipur da Ipai pushing the pomba in a question. To me, Nium the equation yade, once a quiz settle at the state, the lake with Arbadi, at the state, Patari seized in a land permit, say, Monsieur Quipai to you. Adabu, whether is it right or wrong, or whether it is applicable or not, or justifiable or not, how you wang a Malay. Jerry Hatta lady, Jerry Bamga, Tong to the Landhoga Assamni. Assam to get Chalaka Queen Mating Mudi, no one in Mita Wokan Lowry. Matampur the Lodi, Moine Jirigi Tong, the Landhoga Jiribam, and Yana be labor line and not labor line. I know in the land permit out the way and they permit on the low year. Is it applicable? Is it justifiable? Much we did. Karijanaba, Kotpa, Highway Yam the Kale. A example of the Pijagi. How do you parliament Nagaland the chief minister when if you Rio? Mana Matamama the Chehitara Mukim among the India government the permission low rega, Mana. Chalga Saigang hai to Nagaland ke border the liba okay ye Kachin area manakta sigamana nagamem tariba any sen kaplangi koina gumma phom gumma ate de saga yam tari haba man chalga kari hai mana yangu no koi punamak no Myanmar the liba naga punamak ai India di lakpa ai ningdhauni ai mani Nagaland gi naga gi ningdhauni naga gi chief minister ni nakoi laibak thidan no Myanmar the leigre Nakoi Nagani, no the chili be ido, English chili. Nakoi any awana tarik patanjada, Bobisa. No he akoi ningsang, Nakoi Bakoina, Kutani Tintok, Nakoi Bakona welcome to Bunihaya. Nasi Nagalani get I Manipur to Hibanete, but Manipur Lingak Nakala Jimbu on humanitarian ground. Any Nagamun in her luck, but that Nagaling check get Ponamak. Oh, up Naga hai, Ajo koi baat ko, jao Milo koi baat ne. Adu to hai bane chede. You think whether it is a right or wrong. Akoi se Kachar have say Manipur mapan chapade Kasar have the Lakipur hai mapam or Kachar district Haiti district home tokre. Makoi mating logdana. Akoi ipai pugi ngasi Gambhir Singh Maharaj ki ngarang nan to make celebration togri ma ki
ꯑꯩꯈꯣꯏ anniversary ꯂꯛꯈꯤꯄꯨꯔꯗ ꯂꯥꯠꯂꯤ ꯃꯨꯛꯇꯦꯁ ꯀꯃꯪꯒꯗ ꯂꯥꯠꯂꯤ ꯍꯣꯖꯥꯏꯗ ꯂꯥꯠꯂꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯥꯠꯇ꯭ꯔꯕꯁꯨ ꯑꯇꯩꯒꯤ ꯁ꯭ꯇꯦꯠ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯂꯥꯠꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯏ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯕꯨ ꯂꯥꯛꯄꯗꯨꯕꯨ ꯈꯖꯤꯛꯇꯪ ꯀꯟꯁꯤꯗꯔꯦꯁꯟ ꯈꯤꯇꯪ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯅꯝꯕꯔ 1 ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯅꯤ ILP ꯇꯧꯔꯤꯕꯁꯦ Government of India itself present Paliba Honorable Prime Minister Sina okay Prabasi Bharat okay OCI okay NRI moi sipunamak moi ki tamak dual citizenship of the government of India ne silli ne government of Manipur lenga ke makom Prabasi Bharat se thawaini India the kauraga as a guest oidra Mr M Ravi Malayali ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯂꯩꯕꯗ ꯃꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏ ꯃꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯤ 2,200ꯁꯦ ꯀꯧꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯧꯔ ꯃꯣꯏꯕꯨ ꯒꯦꯁꯠ ꯑꯣꯏꯅ ꯊꯝꯃꯤ ꯃꯣꯏꯒꯤꯗꯃꯛꯇ ꯗꯨꯋꯦꯜ ꯁꯤꯇꯤꯖꯟꯒꯤꯗꯃꯛꯇ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁ ꯄꯤꯕꯒꯤ ꯋꯥꯈꯜꯅꯗꯤ ꯃꯦꯕꯤ ꯍꯟꯗꯛ ꯆꯍꯤꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯟ ꯏꯆꯥ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯂꯩꯍꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯥꯟꯖꯦꯟꯕꯗ ꯆꯠꯄꯗ ꯈꯥꯡꯕ ꯉꯝꯃꯛꯇꯗꯅ ꯃꯌꯥꯝ ꯁꯤꯈ꯭ꯔꯕꯗ ꯃꯤꯒꯤ ꯃꯤꯔꯝꯗꯝꯗ ꯂꯩꯗꯅ ꯂꯣꯠꯇꯅ ꯑꯩꯈꯣꯏ ꯍꯤꯡꯗꯅ ꯂꯩꯍꯧꯔꯤꯕ ꯏꯆꯥ ꯏꯁꯨ ꯂꯩꯍꯧꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ including me ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯀꯪꯂꯩꯄꯥꯛꯁꯤꯒ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯈꯖꯤꯛꯇꯪ ꯀꯟꯁꯤꯗꯔꯦꯁꯟ ꯄꯤꯕꯁꯤꯕꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯍꯪꯉꯛꯏꯕꯁꯦ ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯈꯟꯅ ꯅꯩꯅꯤꯡꯉꯥꯏꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯡꯉꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏ ꯉꯥꯛꯇꯅꯤ ꯃꯣꯏꯗ ꯑꯋꯥꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯄꯥꯟꯕꯒꯨꯝꯖꯥꯅꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯦ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯈꯣꯏꯔꯝꯃꯤ ꯃꯣꯏꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯂꯩꯕꯥꯛꯅ ꯍꯥꯏꯕꯗ ꯒꯣꯕꯤꯟꯗꯖꯤ ꯈꯨꯔꯨꯝꯖꯒꯦ ꯀꯪꯂꯥ ꯈꯨꯔꯨꯝꯖꯒꯦ ꯑꯃꯨꯛꯇ ꯃꯅꯤꯄꯨꯔ ꯆꯠꯆꯒꯦ ꯃꯅꯤꯄꯨꯔꯗꯤ ꯐꯅꯦꯛ ꯑꯃꯇꯪ ꯐꯤ ꯑꯃꯇ ꯂꯩ ꯂꯥꯛꯆꯒꯦ ꯈꯜꯂꯤ ꯃꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯛꯀꯥ ꯃꯗꯤꯅꯥꯗ ꯆꯠꯄꯗꯧꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯆꯠꯂ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟꯗ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯑꯄꯔ ꯑꯁꯥꯝ ꯂꯣꯋꯔ ꯑꯁꯥꯝ ꯑꯗꯒꯤ ꯕꯔꯥꯛ ꯚꯦꯂꯤ ꯂꯩꯕ ꯇ꯭ꯔꯤꯄꯨꯔꯥ ꯂꯥꯛꯄꯁꯤꯅ ꯈꯟꯖꯩ ꯃꯣꯏꯁꯤꯕꯨ ꯈꯖꯤꯛꯇꯪ ꯀꯟꯁꯤꯗꯔꯦꯁꯟ ꯈꯖꯤꯛꯇꯪ ꯃꯣꯏꯗꯃꯛꯇ ꯈꯟꯗꯕꯤꯕꯁꯨ ꯊꯣꯛꯇ꯭ꯔꯕꯅꯦ ꯄ꯭ꯔꯖꯦꯟꯠ ꯂꯩꯉꯥꯛ ꯑꯁꯤꯃꯇꯗꯤ ꯂꯩꯉꯥꯛꯇ ꯈꯨꯔꯨꯝꯖꯒꯦꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯄꯟꯕ ꯌꯥꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯀꯨꯏꯅ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯍꯧ ꯂꯥꯛꯇꯅ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯔꯦꯒꯨꯂꯦꯁꯟ ꯑꯃ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ILPꯒꯨꯝꯕ ꯁꯨꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯄꯥꯔꯃꯤꯠ ꯄꯤꯔꯒ ꯆꯪꯍꯟꯒꯗꯕ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗ꯭ꯔꯒꯁꯨ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯨꯟꯗꯥꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯈꯟꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯇꯥꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯑꯃ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ 7 years ꯗꯤꯚꯥꯁꯇꯦꯁꯟꯒꯤ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯕꯨ ꯑꯣꯏꯔꯣ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯟꯕꯤꯔꯒ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤꯗꯃꯛꯇ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯍꯧꯖꯔꯛꯀꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯌꯥꯝ ꯊꯨꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯑꯃ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯟꯅꯔꯝꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯄꯥꯏꯒꯗ꯭ꯔꯥ ꯄꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯁꯨꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯁꯦ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯦ ꯂꯩꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯛꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯖꯤꯔꯤꯒ ꯍꯧꯖꯤꯛ ꯊꯣꯡ ꯑꯃꯇꯪ ꯂꯥꯜꯂꯒ ꯑꯁꯥꯝ ꯇꯥꯗꯣꯏꯅꯤ ꯃꯗꯨꯗ ꯐꯥꯎꯅꯔꯝꯕ ꯑꯗꯒꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯆꯠꯅꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯔꯃꯤꯠꯁꯦ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯂꯩꯔꯦ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯃꯒ ꯁ꯭ꯇꯦꯠ ꯑꯃ ꯇꯥꯏꯅꯕ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯁꯥꯝꯒꯤ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯤ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯌꯥꯝꯗꯤ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ID ꯀꯥꯔꯗꯇꯨꯗ ꯑꯥꯗꯁꯨ ꯃꯈꯣꯏ ꯃꯩꯇꯩꯒꯤ ꯌꯨꯝꯅꯥꯛꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯨꯝꯅꯥꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯗꯨꯝ ꯂꯤꯡꯉ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯐꯝꯁꯤꯡ ꯑꯦꯗ꯭ꯔꯦꯁ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯥꯔꯃꯤꯠꯁꯦ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯤ ꯑꯣꯖꯥꯅꯁꯨ ꯄꯨꯈꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ
ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯔꯃꯤꯠ ꯄꯥꯏꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤ ꯄꯥꯏꯍꯜꯂꯣꯏꯗꯕ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯅ ꯇꯧꯔꯒꯗꯤ ꯀꯔꯝꯕ ꯄ꯭ꯔꯣꯕꯤꯖꯟ ꯀꯔꯝꯕ ꯀ꯭ꯂꯣꯖ ꯍꯥꯞꯄꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯟꯅꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯒꯦ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯍꯥꯛꯅ ꯄꯤꯖꯅꯤꯡꯕ ꯃꯣꯠꯇꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯁꯦ ꯍꯧꯔꯛꯐꯝꯁꯦ ꯑꯩꯅ ꯑꯥꯗ ꯄꯣꯛꯄꯤꯔꯕꯁꯨ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯕꯃꯛꯇꯅꯦꯕ ꯆꯍꯤ 8 ꯈꯨꯟꯗꯥꯛꯄꯗ ꯂꯣꯏ ꯁꯛꯈꯤꯕꯃꯛꯇꯅꯤ ꯑꯗꯨꯅ ꯑꯥꯗ ꯄꯣꯛꯑꯒꯁꯨ ꯃꯣꯏ ꯕꯥꯔꯠ ꯄꯣꯛꯑꯕꯁꯨ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯂꯧꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒ ꯊꯪꯅꯔꯤꯕ ꯑꯁꯥꯝ ꯍꯣꯖꯥꯏ ꯇ꯭ꯔꯤꯄꯨꯔꯥꯆꯤꯡꯕ ꯂꯥꯛꯄ ꯀꯥꯟꯗ ꯄꯥꯔꯃꯤꯠꯁꯦ ꯂꯧꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯑꯩꯒꯤ ꯃꯣꯠ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯒ ꯖꯤꯔꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯖꯤꯔꯤ ꯍꯥꯏꯕ ꯊꯣꯡꯁꯤꯗ ꯕꯣꯔꯗꯔꯅꯤ ꯁꯣꯝꯅ ꯑꯁꯥꯝꯅꯤ ꯂꯩꯁꯤꯗ ꯍꯧꯖꯤꯛ ILP ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯕꯖꯥꯔ ꯄꯣꯠ ꯑꯃ ꯂꯩꯕ ꯂꯨꯄꯥ 5ꯒꯤ ꯄꯣꯠ ꯂꯧꯕ ꯀꯥꯟꯗꯁꯨ ꯍꯧꯖꯤꯛ ꯑꯙꯥꯔ ꯅꯠꯇ꯭ꯔꯒꯗꯤ ꯄꯥꯔꯃꯤꯠ ꯄꯤꯗ꯭ꯔꯦ ꯑꯙꯥꯔꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯎꯗꯅ ꯍꯨꯟꯗꯣꯛꯑꯝꯃꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯥꯔꯃꯤꯠ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯁꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗꯒꯤ ꯋꯥꯡꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯘꯥꯠꯇꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯃꯤ ꯃꯄꯥ ꯃꯃꯥ ꯒꯥꯔꯖꯤꯌꯟ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯨꯒ ꯄꯥꯔꯃꯤꯠ ꯅꯠꯇ꯭ꯔꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯤ ꯑꯅꯥ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯤꯔꯤꯁꯤ ꯂꯩꯔꯤꯁꯤꯅ ꯖꯥꯇꯤ ꯀꯌꯥꯅ ꯇꯥꯕꯅꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩ ꯂꯩꯔꯦ ꯃꯩꯇꯩ ꯄꯥꯉꯜ ꯕꯦꯡꯒꯣꯂꯤ ꯃꯨꯁꯂꯤꯝ ꯑꯁꯥꯃꯤ ꯃꯨꯁꯂꯤꯝ ꯅꯦꯄꯥꯂꯤ ꯕꯤꯁꯅꯨꯕ ꯃꯅꯤꯄꯨꯔꯤ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯈ꯭ꯔꯦꯕ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕꯅꯦꯕ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯖꯤꯟꯅꯔ ꯀꯥꯟꯗ ꯄꯥꯔꯃꯤꯠꯀꯤ ꯀꯣꯏꯁꯟ ꯑꯆꯧꯕ ꯃꯥꯌꯣꯛꯅꯔꯦꯕ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯒꯣꯔꯃꯦꯟꯗ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯒꯦꯖꯦꯠꯁꯤꯗ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯣꯖ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯒꯣꯔꯃꯦꯟꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯕꯅꯤꯅ ꯒꯣꯔꯃꯦꯟꯗ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯃ ꯍꯥꯞꯄꯤꯌꯨ ꯃꯈꯣꯏꯁꯤ ꯃꯌꯥꯝ ꯆꯦꯡꯉꯒ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯑꯁꯤ ꯑꯅꯥ ꯄꯨꯝꯅꯃꯛ ꯅꯪꯕꯁꯦ ꯃꯣꯏ ꯆꯪꯕ ꯁꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯗꯕꯁꯤꯡ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯣꯖ ꯑꯃ ꯍꯥꯞꯄꯤꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯅꯕ ꯍꯥꯏꯕꯗꯤ ILP ꯑꯁꯤꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯩꯉꯥꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯈꯨꯗꯣꯡꯆꯥꯅꯕ ꯀ꯭ꯂꯣꯖ ꯑꯃꯗꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯕꯤꯔꯛꯄꯁꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯠꯂꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜꯁꯤꯁꯨ ꯍꯥꯏꯔꯦ DCLPSꯀꯤ ꯗꯤꯃꯥꯟꯗꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤ ꯗꯤꯐꯥꯏꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯕꯦꯁ ꯏꯌꯔ ꯑꯃ ꯆꯪꯒꯅꯤ ꯕꯦꯁ ꯏꯌꯔꯁꯤ 1951ꯅꯦꯅ ꯍꯥꯏꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯌꯥꯗꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡ ꯈꯔ ꯍꯧꯔꯝꯕꯗꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯐꯥꯎꯕ ꯄꯥꯁ ꯇꯧꯗꯅ ꯕꯤꯜ ꯑꯃ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯦꯛꯁꯟ ꯄꯤꯗ꯭ꯔꯒꯁꯨ ꯕꯤꯜꯁꯤ ꯊꯥꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯃꯦꯟꯅꯁꯨ ꯌꯥꯔꯦ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯕꯦꯁ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯕꯦꯁ ꯑꯁꯤꯁꯨ ꯑꯃꯨꯛ ꯃꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯃꯨꯛ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯗꯤꯐꯥꯏꯟ ꯇꯧꯕꯤꯌꯨꯅ ꯍꯥꯏꯗꯅ ꯗꯤꯃꯥꯟ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯒꯤ ꯁꯣꯝꯗꯒꯤꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯈꯔꯗꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯄ ꯅꯥꯀꯜ ꯑꯅꯤꯁꯤ ꯌꯦꯡꯉꯀꯥꯟꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯗꯥꯡꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯈꯟꯕꯤ ꯄ꯭ꯔꯦꯝꯆꯥꯟ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯕꯦꯖꯤꯌꯔꯒꯤ ꯄꯣꯠꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯖꯤꯅꯁ ꯄꯥꯔꯁꯟ ꯗꯤꯐꯥꯏꯟ ꯇꯧꯕꯒꯤ ꯄꯣꯠꯁꯤꯒ ꯑꯅꯤꯁꯦ ꯀꯣꯔꯤꯂꯦꯁꯟꯗꯤ ꯂꯩ ꯑꯗꯨꯕꯨ ꯄꯣꯠ ꯑꯅꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯗꯤꯐꯥꯏꯟ ꯇꯧꯕꯁꯤꯅ ꯑꯃꯅꯤ ꯑꯗꯨꯒ ꯕꯦꯖꯤꯌꯔꯒꯤ ꯄꯣꯠꯁꯤꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯈꯛꯀꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯃꯥꯅ ꯄꯥꯔꯃꯤꯅꯦꯟ ꯔꯦꯁꯤꯗꯦꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯅꯤ ꯂꯧꯒꯗꯒꯦ ꯃꯅꯤꯄꯨꯔ ꯄꯥꯔꯁꯟꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯅꯤ 2018ꯗ ꯄꯥꯁ ꯇꯧꯈ꯭ꯔꯤꯕ ꯀꯅꯥꯃꯗꯅ ꯑꯣꯕꯖꯦꯛꯁꯟ ꯂꯩꯈꯤꯗ꯭ꯔꯕ 1951ꯅ ꯕꯦꯖꯤꯌꯔ ꯑꯣꯏꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯄꯤꯄꯜꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯗꯤꯐꯥꯏꯟ ꯇꯧꯕꯅꯦꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤꯅ ꯗꯤꯐꯥꯏꯟ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯄꯣꯠ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯔꯦꯁꯇꯨꯗ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯃꯩꯇꯩ ꯍꯥꯏꯔꯣ ꯇꯥꯡꯈꯨꯜ ꯍꯥꯏꯔോ ꯔꯣꯡꯃꯩ ꯍꯥꯏꯔോ ꯅꯠꯇ꯭ꯔꯒ ꯊꯥꯗꯧ ꯍꯥꯏꯔꯣ ꯆꯣꯊꯦ ꯍꯥꯏꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯁꯤ ꯃꯌꯥꯝꯁꯤ ꯂꯩꯔꯅꯤ ꯑꯗꯨꯒ ꯕꯦꯖꯤꯌꯔꯒꯤ ꯄꯣꯠ ꯑꯃ ꯆꯪꯉꯛꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯗꯤ ꯕꯦꯖꯤꯌꯔ ꯑꯃ ꯅꯦꯇꯤꯚ ꯄꯤꯄꯜꯃꯛꯀꯤ ꯄꯣꯠꯀꯁꯨ ꯈꯤꯇꯪ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯇꯤꯖꯦꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯀꯅꯥ ꯀꯅꯥꯅꯤ ꯍꯥꯏꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯁꯤ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯗꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁ ꯈꯨꯗꯝ ꯑꯣꯏꯅ ꯑꯔꯥꯏꯕ ꯂꯣꯟꯗ ꯍꯥꯏꯔꯀꯥꯟꯗ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯍꯥꯏꯔꯣꯔꯤꯁꯤ ꯀꯨꯀꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯔꯥꯏꯕꯗ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗꯤ ꯅꯠꯇꯦꯕ
aduga masai kuki je manipur gi indigenous people amadi oidoi haibadi aina haijari di kaino haikanda masai manipur da leitaba magi asomdagi tongan ba territory da sairaga tariba mi singsi dudi aikoina manipur gi indigenous people ni na haiba yaroidaba gi pot khara ju leiri ba swai sida ado sai da race ki pot ama issue ma race tor kaneba race hai tare race ta racially yenga di madi maitai ni madi kuki ni haiba duka indigenous haiba ga chu mu kenara kaneba ado swai ji kitang complexity oiba pot ni adubu sidai sida aikoi mayamna sigi pot se थोड़े पोट से इंडिजिनस पर्सन हई कहीं कायदेब यारगदी स्टेट गवर्नमेंट यादना माना पॉलिटिकल डिटर्मिनेशन लेदना माना लेपतना एक मणिपुर की हौगिब मिपुंग खुदिमक्तो अखोइना इंडिजिनस पर्सन नि हाइना लौगनेना खल्लगा सी डिफाइन तौदब ओइरमेन खल्लजेबा अदु इतारदी मैतै कैनोदा तागिगेरा त्रिपुरादा लेगिगेरा असमदा लेगिगेरा अदै बर्मादा लेगिगेरा खुदिमक्तो कैनोने लौनेबा अदो माना कमाइ तौना डिफाइन तौगी हाइबा पोतुगी मखा पोलेबा अदुना बोल जी तसेना स्टेट गवर्नमेंट लेबा जी बोल से कमाई तौगदगे जे अदुगा अतोप मना अमु अइना हाजनिंगिना सिदै सिदा अखोइना सिगी जी से एग्जाम्पशन क्लोज अमा सिदा माना मागी सेक्शन 8 सिदा मागी गाइडलाइन सेक्शन 8 सिदा कैटेगरी ऑफ पर्सन्स एग्जेम्प्टेड फ्रॉम इनर लाइन परमिट ना हाइरिबा अदु तौसे हाइरगदी साइगी ऐसे खुदम मोइना सिदगी जरी गा लांजलकपदा सिगी गसारगी सी लाकपजिदी हाइदना एग्जाम्पशन तौरमसु याबा मणिपुर ओरिजिन की मीसिंग जी जंगपदी एग्जाम्पशन तौनी हाइदना त्रिपुरादगी लाको ओइबे याय अमा लाको याय अदुगी एग्जाम्पशन क्लोज द क्लोज अमा हापगजु इफ तौगे हाइरगदी यानरगदी से खुदम मोइना हाइरजी काइम हापत्रा बाउदा यानबगी मतुंगिने से खुदम मोइना अखोइ जे अइना तमु चटगे हाइतारगदी आई इमिग्रेशन दगी सीएम का इदना से अखोइना मयाम जुजुक चटनरी जे अइना पुरा वीजा केनो चपना तबा बियोन तमु ओइरगदे आई वीजा पाइदे यारोइदैनी बट तमु भाउ चपैदी इमिग्रेशन दगी अखोइना लुपा कुन खक थीरगन सीएम पाइरा चट यारिदना बट नमफालों भाउ चटपगिदी कनामत पास लौदेदना हुजे यानबगी मतुंगिना अदुमाइ तौदना जिरीगी केस से अदुमाइना तौगे हाइब्रा अदो स्टेट गवर्नमेंट की मागी विल दु द लैयबा अदुगा अदु तौबा मतमसिदा अदुगुम्बा पोटसे अतोपा अमना खलम दैसे कैनो हाइबा मतमदा अदुगुम्बगी एग्जाम्पशन दु रिलैक्सेशन दु थम्बुरा कांदा असाइगी अखोइना सेंसर तौनिंगिबा मयामजे ई एडवांटेज अमा लौगिद्रा हाइबगी पोटुसु खलम बयाय सिगी रूल गाइडलाइंस फ्रेम तौरिबा कांबुदा अदुबु स्वाइसिदादी सक्की करिगी खेनबा पोट अमा दुम लैगनी अयाम मतमदा अदुगी अखोइगी फिजिकल फीचर की कई खेनबा मयाम अमसु लैगदमनिना अदगी लाइबा खुदिमक्सी से खुदमोइना हुजि एयरपोर्ट थोइजिदा मसाना अखोइजे आई मणिपुर की से ओरिजिनल पीपल नि अदुगा आई से परमानेंट रेसिडेंट नि हाइदना तौबा नतबंगैदुदी मसाना गेट अमा एयरपोर्ट थुंगगा थोफमदुदा गेट अमा थमम मसाना तोंगानबा गेट अमा से अखोइने केनो लाकपा मतमदा मपान चलुरा हलकपा मतमदा फॉरेनर सिंगी इमिग्रेशन की अमा तोंगाना काउंटर तोंगालीदना अदे इंडियन सिटीजन सिंगी काउंटर दुम तोंगालीदना अदुमाइन तौदना सिगी पोर्टसिमजु असमदजु चंगेबा अद सेंसर तौबा मोगी थबक तौरबा मतमदा लाइनना बादुना प्रैक्टिकली लाकपा मतमदा कदाई कदाई लहनगे अदु क्वाइदगी अइना सिदैसिदा पंजा हौनिबुदी कैनोदा सिगी पोर्टसे इफेक्टिव ओहनगे हाइबा तारगदी अखोइ प्रोटेक्शन से मसाइगी लॉ एनफोर्सिंग एजेंसी की मरोइना पुलिस त लैबिरिबा सिगी चेक तौगदोरिबा रेगुलेट तौगदोरिबा इसिननाउ सिंगी सिगी सिंसियरिटी अमदी मखोइगी इंटीग्रिटी द याम डिपेंड तौवेब अतोपा मदा मदु अमुक सिस्टम अमना मदु ngaklo पिबिबा am changeba से हाइरिबा मयाम जे अखोइना मागी database से लाइव ओइबा database हाइ तारे ऑनलाइन जे अखोइना ngasi मी चाम चंगखरे हारगा हयेंग डाटा एंट्री तौबा नतबा खुदक की अप्लाई तौरिबा हार्ड कॉपी ओना तौरपा यायबा बट मदु हार्ड कॉपी दु येंगाकांदा मदु येंगा माई पास तो इशू तौसे अखोइना वीजा ऑन अराइवल दा थाईलैंड दबु चलो इंडोनेशिया दबु चलो आइगी खुदकता आइगी केनो दु पीरगा दुम पीरिदना कनाला ए इराइलाइना अदु सेकेंड खरगी मिनिट खरगी वान याम चंगबा नतेबा मिनिट अनि अहुम द लोइबा पोन हतनेबा मिनिट अम द लोइबा पोन हतनेबा आइगी डाटा दुजु लहौरिनी अइंगोदा आई वीजा दुजु दुम पिरेनी हेजल फ्री ओहलिनेबा लाइबा मीदुदा आई अतोपा मागी डिसएबेंस मोंदा नुआइतबा अनकंफर्टेबल ओइबा पीबा नतेबा अदुमाइना याम तौगे हरगदी अदो इट डिपेंड्स ऑन द सिस्टम मागी डाटाबेस है अखोइगी डाटाबेस अमा लई हाइदना डाटाबेस दो था अमा लेरगा डाटा एंट्री तौबा नतबा खुदक लाइव डाटाबेस है अदुगी लाइव तुगी थ्रू द परमिट पिहनबा अदु इतारदी कमाइ तौगेदा जिरीबाम दा हुजि कना पीखरगे जे माउदगी खंगनेबा अद जिरीबाम दा डिनाइ तौखरबा मीदुना माउदा मु अतोपा आइडेंटिटी अमा पुरगा मु चंगकेन होनबा मतमदा थिंबा ngamनेबा सुम पोट मयाम सिम तौ जंगे अदुगा ngसाइगी हारिबा कोइगी मणिपुरी हाइतारे इन हाइजरीदी मैतै ओइबे याय तांखुल ओइबे याय कइनुदा सिदै चखिबा मतम सिदा
ꯉꯁꯥꯏꯒꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯆꯦꯟꯕꯁꯤ ꯃꯇꯝꯗ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯤꯕꯅꯤ ꯆꯦꯟꯕꯗ ꯑꯗꯒꯤ ꯄꯥꯡꯍꯟ ꯌꯥꯎꯔꯤꯕꯅꯤ ꯑꯃꯨꯛꯁꯨ ꯑꯗꯨꯅꯦꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄꯥꯡꯍꯟ ꯃꯩꯇꯩ ꯄꯥꯡꯍꯟ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤ ꯆꯦꯟꯃꯤꯟꯅꯕꯗ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛꯁꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯦ ꯃꯥꯅ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯤ ꯗꯥꯏꯁꯄꯣꯔꯥꯅ ꯑꯃꯦꯔꯤꯀꯥꯟ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯟ ꯑꯃ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯤꯂꯤꯡꯅꯦꯁ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯁꯦꯟꯁꯔ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯔꯤꯒꯨꯂꯦꯠ ꯇꯧꯅꯤꯡꯉꯤꯕ ꯑꯇꯣꯞꯄ ꯅꯟ ꯄꯥꯔꯃꯤꯅꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯦꯅꯁ ꯅꯠꯇꯕ ꯃꯤꯁꯤꯡꯁꯤ ꯃꯗꯨ ꯔꯤꯒꯨꯂꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯄꯟꯕꯗꯤ ꯊꯣꯛꯍꯟꯗꯕ ꯃꯑꯣꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯛ ꯈꯤꯇꯪ ꯊꯥꯗꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗꯤ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯄꯟꯕꯗꯤ ꯄꯤꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯄꯟꯕ ꯄꯤꯗꯕ ꯑꯁꯤꯅ ꯅꯟ ꯂꯣꯀꯦꯜꯁꯤꯡ ꯈꯟꯗꯣꯛꯄꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯣꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯑꯦꯛꯖꯦꯝꯁꯟ ꯑꯃ ꯍꯥꯞꯄꯤꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏna ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃ ꯂꯩꯔꯒꯗꯤ ꯃꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯗꯥꯁꯔꯥꯝ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ 1951 ꯕꯦꯁ ꯏꯌꯔ ꯂꯩꯈ꯭ꯔꯦ 1951 ꯕꯦꯁ ꯏꯌꯔ ꯂꯩꯔꯦ ꯃꯁꯤ ꯕꯦꯁ ꯏꯌꯔꯗ ꯀꯥꯎꯟ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯆꯪꯉꯛꯄꯗꯗꯤ ꯈꯨꯗꯣꯡ ꯑꯗꯨꯝ ꯆꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯦꯛꯖꯥꯝꯁꯟ ꯑꯃ ꯍꯥꯞꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯍꯥꯞꯄꯒꯁꯨ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯠꯅꯕ ꯌꯥꯒꯗꯒꯦ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯒꯗꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ꯐꯣꯡꯉ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ILP ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯨꯞ ꯍꯣꯜꯁ ꯀꯌా ꯑꯃ ꯂꯩꯔꯦꯅ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯗꯒꯤ ꯍꯥꯏꯅꯔꯛꯏ ꯑꯗꯣ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯅ ꯆꯪꯉꯛꯄ ꯌꯥꯎꯅ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯃꯁꯤ ꯆꯨꯝꯃꯤ ꯒꯣꯔꯃꯦꯟꯠꯅ ꯃꯁꯤ ꯈꯤꯇꯪ ꯀꯟꯁꯤꯗꯔꯦꯁꯟꯗꯤ ꯄꯤꯕ ꯊꯣꯛꯏ ꯃꯗꯨꯒꯤ ꯋꯦꯁ ꯑꯦꯟ ꯃꯤꯟꯁꯇꯗꯤ ꯒꯣꯔꯃꯦꯟꯠꯅ ꯃꯣꯏ ꯃꯌꯥꯝ ꯂꯩꯕꯅꯤꯅ cabinet lady, bureaucrats mayam lady, policy maker ni moine mase khandabam tui. Other it is a must consideration kar pi the yarwe. Say example, karamani se piro itagi. I made example and pigi. Nagaland digi mautana naga mayam lai gari tonga chak shabalai. A Manipuri and Jang Hawi, Manipur gi chal sila umau than lakpalai. Poche labelai. Moi the inland permit Manipur gi karamba agency na moi the thingu the gay. I must say, I government the hijage. Do you have a courage to stop these Nagaland people? Manipur ki Mao ki border changa koi chaksha balai, poche labelai. I know inland permit yo do no changu yaroi have se. Ngamoy. Reason being, ako is mo the power check duri. Nasa yakoi me ampunum kanagida. Jana jana ba nasa ki morega, tumuga, jana even foreign country ho jana bo changi neko. Masung mo relaxation karapi the yara. Bangladesh के लागा, असम के लागा, वेस्ट बंगाल के लागा, मणिपुर के लागा वोट ले पजा रहे। चाहे मरी मंगाल लगा वोटर लिस्ट चंद्र का, माँ वोटर लिस्ट चंद्र मध्य आधार कार्ड समझ ले मध्य वोट ले पजा रहे। अदुगा, कोई इपाई पूना, कोई संदूक पे, कोई मम्मी को लाख से असम ने मी लाख मरी मकाई लाख मंगाल ले रहे। मणिपुर कोई उपाय ले जिधर बा, कोई खुद कक ना कोई ले रहे बा, कोई न मपान चरपतन जाता, कोई वो शगुर पदरी बा, कोई वो mayam oppi yudurgiba akoy tamakta akoy mai yoina gahoti chapda manipuri rasbari lady se hojai chapda mi lakama manipuri lady se ko seluni jan dali simulguri dali dibrugad dali kristanpati sibsagar dali jorhat dali manipuri me barak bali tari karimganj saila kandihar lakhipur kachar singirpur binda yam gre kanagi tamakta ne sibo akoyna adali be manipuri sindane english lon hindi lon na ngang patanjada akoy manipuri chief minister nungai gedro Manipur lengang nungai gedro. Akoi mi lady akoi ipai pun sando me ini hai bisa macam akoi chau thuk ningai ni. Adune kajik tang relaxation ama macam thamam toy. Secondly, inland permit ki 1st January 2020 degi government na masih moine government gadget ta phong dorok pa. Yes, very prompt, very nice. Adubo. Ain wahang mtele hang jage no opposition singi leaders sing. Amadi civil society organizations sing moi shibu kitang tatok tasin toruga including in the assembly. Yes. Hanna haini assembly da
amutang tathok tasin ton assembly leiba mioi singsu Manipur indigenous inhabitant natrabro Manipur civil society organization mayam na shiba ki dana leiriba shiba so kayam jawgriba sacrifice tawgriba punamak singsi mohi mioi singsibu mohi gi adhikar leitrabra haiba moi mayam subu lengak tam tang kauraga mayam punamak sa hapta man numitaran keduge January 1st ta hudursu thani hum lerega pajana tathok tasin tawdana khotana tawraga machu mutana pajana mong mutana puthok pir mutar the best type of hairam gudamne ngasi si thoiba wahang mayam si siam thokidori hi khanni jengbu Assam se inland permit lati 3721A article levision atyam Assam government gi leriba ko gi horbanando honwalna Chief Minister sine man hai akoi masi legislation tawguni for the Assamese people for the Assam's indigenous inhabitant Assamese people ki tamakta land reservation akoi land disposal Assamese indigenous natna tobi ya roi haidana mana already he had declared akoi gi lengak su akoi bhangacha ba ya bro adom di mapa mapini chahi da naha orebasu khajik tang apha saruk ase thambir mo hayeng tungda dumna pothagraba tanjada adom na kari to birimi haisi apabadi amna tawri ko thagachi adu handi matang sir yam thuman grene government kari you know government of Manipur asal yamna thuna hardly even winter session the session phambada minute mangagi ga to phamaga to yakon expect to jubadi prajana mayam na si mayam opposition mayam se kauraga masi matang da deliberation khatang tobi gitra hai da muhi wahi wata mayam purkitan lower close to masi bu kitang enact to be the hybrid thadi man ngasi adum na lengak ta puri nongala adum so opposition da phamma jai ne ke doge adubu opposition chu lagar lengak to phamma je same thing adubu CSU su Manipur citizen ni the opposition su Manipur citizen ni Manipur da lebe ching mi tami punam khoi loin Manipur citizen ngak tani akhoi mayam ge voice se tabi wo natna sarkar na ta si tawro phagni bureaucrats kar phamma cabinet kar phamma tawgani to budo madugi no akwai adumbu thanadan ba natti you are very think tank very high akwai educated learned people ngaktani adubu yamna laik haimangi ne tawbar kenu khangde ne si asuibi yamna mayamna criticism yamna laine asi example permanent resident certificate or indian inhibitor mapamde lakpa mioi government servants ke am jawri public non manipuris ke am jawri manipur to manipur nupi longlo moi lady moi de kariyo na akwai treat tawguderi government of Manipur top bureaucrats jarum bajai top police officer jarum bajai businessmen de yam na high akoi gi pesam paiba mayam su jawri moi de kari grade ta thambi ge dori gya base year 1951 se phajai adubo 51 oiba tar su aina sarkar den request to joining them any Indian citizen India the poba or 51 or mai mamang the poba man Manipur da laktan man already chahi kunkunthra nifu mamang da Manipur da settle toba Tarbadi, are you not going to treat them that as a Manipur citizen? I wang lakadori haba. Aduna masakatan complex kara oidi. Government of Manipur, Adam we close 22 the Adam has power to relax Saidana. See power to relax. Number one, we sincerely appeal you Manipur government. Manipur gi lamse han convene ba Adam ge formula amato view lamse han number one. Number two, genuine Manipur citizen labor punamak irrespective of caste, creed, religion, moi be deprived to bigano any section or me ocean aduga neighboring state singsiga yamna section na yamna luna tinebagi darkar lei jumdhang na baga phajana tinedrba tarwadi ai leiba ngamoi manam dei awana tabade ai jumdhang na ba mi duna aibu kan bi ge dori mine ada Bengal de liba Kolkata liba Burma de liba aibu yang birge de natte manabudan Assam gadi or Myanmar gadi particularly or Mizoram gadi akoi se ya Nagaland gadi akoi mayam sing se kajikra janaba Manipur lampiu haiba natte chathok chasin kanmukta khara mase ketang phajana maj khanda biraga kari toro phagadi ha still you have enough time 22 close to the high power to reaction to view mati amana aina akhoi suggestion tawjaning mase Manipur sarkar da mase yam problem yam thokadari amuksu adum di chief minister or ex MLA ex minister or MP MLA oibanina anytime state am le chapada kanam to dom thingoi akhoi gumba leitalar mayam poor government some retired over them see example ai Manipur di chachabani Manipur inland permit ki within the ambit of inland permit ko leijare Nagaland changbada akhoi be inland permit amullo gadoribo
adu muidi low hierarchy adu Nagaland lakwa mishu should we insist them you obtain inland permit then you come to Manipur say Nagaland digi ayuk kudingi akoi Manipur gi flight say yam regularly and Manipur government should be proud of you Nagaland digi ayuk manta pung hum de pung mari de gari thora pung ni pan de thungai Manipur flight ayuk ta parga 9:30 10 gi sig parga Delhi da baro makai pung mo de to thungaga adi thabak tawraga adi evening na amu halak na ba haidana Manipur da flight phabagi lai akoi harobam thoktro akoi na mohibu akoi na kunbam thoktro akoi na inalan par mohi da mo hangi sira adu to asiji kadan khandabiu haijariba adu maine tawdana akoi na sugum asoiba khaji kharak thorakadaba khotaba lady adjust tawdaba still you have enough time aduga 22 sige close sige or article or rule or whatever you call it Manipur Gazette ta adun kari tawro phagani adun mashi munna khandu the 51 years very good for labor in any Indian citizen anywhere say example ay Assam da poe ay jum siga leide it's way back 80s beginning the lamlo da leida are you going to treat me that I am a non-indigenous or non-Manipur citizen anyway it is up to the mercy of the Manipur government okay haijari adu khanda biu kanana kari tawro phagani karmai tawro phagani haibadi si suggestion ni Manipur government lana lobby ganu adu criticize to bunate we are your children we are giving you suggestions tungi tamakta haibu haisiga thamjige okay am nungai se haibadi ILPC adum khara miyam gi wena betare Manipur yelomi kanna bo kona bada khara makai akoba kongthang oiraga su masida yauriba ahoba sing asi mention na bogi tamakta Manipur lengak na miyeng changbagi tangai padaba leide haibani Manipur government gi ko gi luchingbu oiriba ko gi chief minister na su hairiba ILPC haubutang hairi masida semdok na bogi close su yauri dubo semdok pa sida miyam gi mot miyam gi comment pibiro aduga miyam gi phana bu tawsi hana phomu ki bu leire aduga ngasi gi ko gi khane ba si tar matungda masida tholakiba wapam sing hapsen be yaba sing sisu lengang na soidin maki loction biraga masi khana birakani haibagi thajaba si thamjarga ngasi gi nadi manunguna gi thorom masi bang solution jage ngasi gi thorom masida panelist ahumagna seu yabi namag thara phonu sari masini ngasi gi manunguna gi thorom ngasi gi thorom masi kam tobi haibadu ko gi impact news ki email id impacttbnews@gmail.com na tuga ko gi Facebook page ta khan be ko yagani ngasi gi nadi kanai ba thang jori kurum jari